MSTV Meeng Tapiribasingbu Namaitham Kajalna Khurumjari Hojik Nunthilgaba Pau Pizari Numit Kharanigi Mamangda Peace and Development Coordinating Committee on Kuntrakpam Asia and Neighboring Village President Amana Press Conference Amada Hojik Thokliba Irang Asi Maitena Kukida Lan Hobodagini Haina Congress General Secretary Bhakta Charan Das na haikiba wafam adugi matangda sengdokadabani hariba wafam adu lale khangnak-padagi khudakta kakraba video ni video adu ngalingai matamda AICC gi press conference amada haikibani haina mayang Imphal East gi hanagi MLA Dr. KS Ratan Kumar na phongdokre wafam asing ase BT rota laiba Congress babanda pangthokhiba paugi mifam amada wafam asi phongdok aduna Ratan Kumar na hai Congress gi General Secretary Bhakta Charan Das na video adu lale haina khangnak-padagi minute kunmuk leiraga kakraba video amani adu bahari video asi nauna amok reconstruction tawraga election gi propaganda da shijinaba yanaba thadorpa video ama oigani haina thajai Congress ke maikai dagi hari video asi Facebook YouTube na chingba singda leitraba reconstruction tawraga thadorakpani achumba natte aramba video amani amaramda Congress khaknatana BJP ne su statement kaya ama ngalingai matamda Home Minister na schedule tribe ki matangda High Court na takhiba order amana irang asi thokibani haikhiba laikre masida shunatana Union Minister Kiran Rajiju na su haikhiba laiki haina su phongdokhi Masiki si Bhakta Charan Das na padugi amna koi ngalingi matamduda koi ki party office ANC ki AICC office press koi ki conference amada ngangi work emseng na madude koi hajal loy adubu madu koi ki party na koi ki PCC ki leaders na khudak ta khulak padagi within 20 minutes ta mase koi ki archives tagi loina mut koi lokthokra pon mase non existent never later report amane masida ko gi myam na YouTube ta Facebook ta Instagram ta Twitter ta yeng na su khangane aduna Nakal amaromda paugi mifam aduda saru yakhiba legal department ki advocate Ravi Khan na phongdorakpada lamdamasida laiba mipum khudingmakna ingna chikna hingjaba pamjaba ngaktani miyamna election ga mari lenana choksa haijanaba tobiganu haina wakhal tanaba Manipur gi miyamna lawringe cherak asida March 13 high security zone ama oiriba CM Bangro gi mamangda nupi mayam ama lakhiba adu kanana kauribano karigi damak laklibano agitation gi damak lakpadi natte haiba wafam phongdokhi code of conduct satna khraba matungda karigi damak nupi kayana Bangro da laklibano logi oiba action lokhapiu haina lamfelda laiba chief electoral officer ai bacharol pesin kre amadi Delhi Election Commission of India dasu ai bacharol thadu na khangan kre karigumba code of conduct thugairam bataragadi action lokhapiu haiba wafam thamkre tungi yumbiro orakadaba naharol singda afaba tamduna chumna chansi lakadoriba election asida party gi khetnaba thamdana free and fair election ama ohensi haiba wafam su thamki tangai fadana raja section kya da soi khoina appeal tawjaning base ai khoi jati sigi ai khoi tungi jumbiro oigadaba isa inauk sinda afaba para tambisi aigi party na aigi dol na aigi section na vote ka ta ya di haina unfair means to batar gade ai khoi gi tung do hokada ba isa inauk singa ai khoi gu mirona sibu yamna thina ngang ki gani awna $2 gi khena ba thadu minare harga ai khoi mase Manipur da ne achumba candidate maram saba niyom chumba candidate practice sama election gi free and fair election ama pangthung ngai hona bada Paliba ruling government koi riba maru ina BJP amadi BJP ga satminariba political party singasu sajo PBU haibu afam se thamjari thank you miyam gi puksakta politics tawba tokadabani election da machi hauraba kharana insillaga lenga ki employee na miyam gi chengsak matna ba hotnariba khudakta lepkadabani haina Khetrigau SC gi MLA Sheikh Nurul Hasan na phongdokre ngase Imphal East ki Khetri awang na kaida leiba Nurul Hasan gi yumda pangthokhiba pawgi mifam amada wafam ase phongdok aduna nurna hai National Food Security Act napsa gi makhada Khetrigau SC gi miyam gi phangpham thokpa cheng chapchana phanghandrabadi logi mateng lauduna mari leinaba official singi mathakta case tongnaba sem sare hari lenga ki mari leinaba official singna Khetrigau SC gi oina mamang chahi gi November thadagi handak chahi gi February tha fawbagi cheng karamba matamda miyamda phanghangadawribano haina hangki cheng chingthoknaba mari leinaba notice thoklaba matung amadi KF NPD minister na SC gi MLA sing amadi fair price shop agent singda miyamda yenthoknaba cheng chingthoknabagi wafam khangalakibani haiki madugi matung
ꯏꯟꯅ ꯍꯧꯈꯤꯕ ꯃꯥꯔꯆ 30ꯗ MLA ꯃꯁꯥ ꯌꯥꯎꯅ ꯁꯋꯥꯡꯕꯨꯡꯗ ꯂꯩꯕ FCI ꯒꯣꯗꯥꯎꯟꯗꯒꯤ ꯇꯥꯇꯥ ꯂꯣꯠ 7ꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯛ ꯅꯨꯔꯨꯜ ꯍꯁꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯑꯣꯏꯔꯒ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ, ꯅꯞꯁꯥꯒꯤ ꯆꯦꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯍꯛꯅꯤ, ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯤꯝ ꯑꯃꯒꯨꯝ ꯃꯤꯌꯥꯝꯅ ꯀꯅꯥꯗꯒꯤꯁꯨ ꯍꯥꯏꯖꯟꯅ ꯂꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯈꯤ꯫ MLA, there's a sitting MLA of Ketigao Assembly constituency, privilege. It is a breach of privilege and contempt of the House to make speeches or to print or publish any libels reflecting on the character or proceedings of its committee or any member of the House for or relating to his character or conduct as a member of Legislative Assembly or Parliament. Say a breach of privilege now. Jennings Hospital manungdagi nisagi potlamsing phagatuna mai thakre masagi sizinabade hendokuna lalon itik oina nisha pusillagliba asi pharaga logi oiba thabak lakhotlagani haina Jennings ki director Professor L Dibena fongdokre wafam asing asi miyamgi ana layengsang ama oriba Jawaharlal Nehru Institute of Medical Science Jennings da anaba seva senaba lakliba miyoi singna hospital manungda hidak managi oiba potlam kaya sujinabadagi hospital asigi security singna phagatlaba potlam sing mai thabaga mai leinana fongdokhibani director Dibena hai miyamgi layeng sang ama oriba hospital asida asigumba hidak managi oiba potlam pusilaktuna sujinaba haibasi tasingna laibak thibani amoromda hidak managi potlam sing sujinaba asina cancer makhal kaya form tawagi machak amasu oribani Fatraba potlam sing asi hospital asida lakliba miyoi singna makha tana sujinabiganu kariguma sujinaramba thenarabadi madugi chapsaba phompham thokpa chayak sing pigani loidana potlam sing asibu sendongi damak mafam asida pushinba thenarabadi pusilakliba miyoi adugi mathakta logi oiba action lakhoikani haiba wafam thamladuna fatraba hidak managi potlam sing asibu phagatnaba hotnabada achoba thodang lauriba hospital asigi security singbusu thagatpa phongdokhi Hianglam Police Station ke manung chanba Hianglam Hiranmai Moramba Lambida Kaksing Studio Unit Hianglam Police amadi nupi police ke apunba team na operation sathabada khuchu khulai phagatpa ngamkhre Kaksing District Police ke pautak makhada Kaksing Studio Unit ke OC Subedar S Birlana luchingkhiba apunba team aduna operation sathabada phagatkhiba khuchu khulai singdudi National Arms Com Taiwan haina thaba ahangba magazine ga loinaba apikpa khulai ama number 36 mmk 1A hand grenade ani tube launching IA mari camouflage machugi bulletproof jacket mari amadi amuba machugi BP jacket ani ni phagatlaba potlam sing makha taba action lakhotnaba Hiangnam Police Station gi OC da khusinakre hairi Bharatiya Janata Party Manipur Pradesh ke founder president Oiramba Laikhidraba Laimayum Ragumani gi 19 suba death anniversary thauram Nagamapal da leiba Sri Sri Krishna Chandra Jiu Mandopda pangthokre Laimayum Ragumani Sharma Charitable Trust na sinduna pangthokiba thauram adugi saru ama oina Laikhidrabagi photo da leisu katuna ikai khumnaba utki Tharom aduda Bharatiya Janata Party Manipur Pradesh ke president Adhikari Mayum Sarda Uripok Assembly constituency ki MLA Khairakpam Ragumani Bharatiya Janata Party Manipur Pradesh ke member Ningombam Ivohal yauna BJP Manipur Pradesh ke former president Thoksom Yumjau amadi Manipur Prange Pracharak RSS Laisram Jatrana resource person oina saru yaki Tharom aduga mari leinana Bharatiya Janata Party Manipur Pradesh ke president Adhikari Mayum Sardana hai Laikhidraba Pabung Ragumani lamdam asigi oiba thabak thorom kayada thawai yawa mishak amani amaromda BJP bu Manipur da miyoi mangana semlakhibani masigi manungda Laikhidraba Pabung Ragumani shu amani mahagna BJP bu Manipur da lehanaba hotnaba matamda achoba thodang kaya lawrami Pabung asi Manipur gi BJP gi puwari da adumak yauduna lehawragadaba mishak amani BJP na leyi makai Pabung Ragumani adumak hingduna lehawragani haiba wafam so phongdokhi Wari siang sai Pabung sito tumana nung Pabung se ay nakapamaga wari watay se sara tuwan ba idea miyang bibi dana dun tau bilang Nisang sina tumana sulak pa sina mo ay kwe dapat su hekta punga abo matung da su
pabung se adum lak pelete matongan na lai macam-macam se emodapi be masih pau ipan pi si para ke masih yang kana balai ni hadana lai ka se pi pau Pore lemeroi maira paibi apunba Manipurna changsilakpa khongjang ama oiriba India lenga ki khune kil dan losindri phauba aikoi election saru yaroi hariba khongjang asida maya lambi maira paibi singi apunba lop malampalna khongjang adubu sakatpa oina ngarang maira rally chatkre rally adu Imphal West district ke manungda leiba thiam leisang khong kaithel dagi thongkhong Lakshmi bazar phauba chatki Haukiba Mars Kuntramathoi ayukta sitkiba nong yawba nungshitna Thawal district ke khongjom ge sangai khongda leiba yum ama hundoktuna chauna amang ata thokraba thodok adugi imung manunggi awabada yu thakpam haina mingthonba Facebook group na sel oina lupa listing tara mateng pangkre nonei nusit aduna amang mahan ta ankraba thodok adu Thawal district ke manung chanba sapam sangai khongda leiba thodam netrajit singh jahi nifugi yumni hairi laibak thiba thodok aduda amang ata thoktuna imung manunggi miyoi singna thengnariba awabada kharadang oirabasu angamba mateng pangbani amadi miyamnasu angamba mateng pangbiyo haina group asina phongdorakli Macha leimana maitegi chahi hauba sajibugi nongma panba khudingi ing lising ani chamapan marifu tara mathoidagi hauduna leibak ningbada uniform oiba poknafam ima haina mingthonba ishaigi tharom ama leptana pangthorakpa adu handaki lakadariba sajibu nongma panba April ge tang 8 asidadi lebaki awa ana mayoknaduna lariba matam oibana ishaigi tharom asi pangthoklaroi masigi dama irecha singna waro bidanaba macha leimagi maikaidagi phongdorakli Matang asida nungthingni pausnok sabalo shinjari mieng tabiri basingbu amuka na khurumjari